Epuroibana phu cheibagi thabak chathabire surjalata February gi kunda hockey Indian team captain arjun awardy waikhom surjalata na heikhre mahaki mapuroibana otpi naibiduna phu cheibagi thabak chathabire wafam asi ngasi press club ta paumi sing da phongdokhibani asigumba miyo asigi mathakta miyamna miyeng sangbiyu haikhi aduga atopa maroiba pawmana songtham merina misiga mari leinana miyamgi mifam famduna warep sing laukhre tha asigi sache tara mari ge ayuk pung ani makhai rom taba matamda mapuroibagi mayumda misi sadana laikhidrabi songtham ningol ayekpam ongmi merina misiga mari leinena ngasi JAC against unnatural threat of songtham merina na sinduna tera lokrakpam laikhaida miyamgi mifam ama pangthoktuna tongan tongan ba warep sing laukhre merina misi asi masa matomta sijabana ti haina mifam aduna phongdokpaga loinena misi asi da senariba khudima akpa serak pina bu warep laukhre makata ba warep sing aduda asengba lalangjing khangdri phawba asi baksang laudaba misi asigi asengba langlalangjin puthoknaba JAC na Manipuri lengakta memorandum pisinba misi asigi matangda JAC na changsilakpa khongjang singda lamdam asigi CSO singna saruk yaminabini mifam asida lamdam asigi tongan tongan ba CSO singsu saruk yakhi ba sing adudi Paurai Laimarol Maira Paibi Apunba Lupki President Memsobi All Manipur Tami Singmi Apunba Lupki President Momon Laima Social Information and Development Samaski President Thoksom Ramani Laima Kanglai Ima Lupki President RK Sanahanbi Kanglai Magi President Y Lairik Laima WWOK gi Secretary Namairakpam Singkhainganbi Human Right Defender Manipur gi Joy Singakham Isal gi President Premita Tongbramna Singba Singni mifam asiga mari lainena JAC gi convener Paunam Sanahanbina hai merina misi asi masa matumda sijabanate misi asi laktungaraga hatpani athubada misi asi da senriba khudima puthokadabane mara laiba khudima akpa serak pigadabane haiki panbayai merina misi ga mari lainena merina gi mapuroiba ayekpam singlen sana amadi manaw no pa ayekpam nauksa hauzik police na phaduna police custody da investigation chathabire Misiga mari lainena ngarang serap court puthokuna numit humni police custody da remand lauthakhiba laikhrabane haina su poksi asina makhatana phungdoraklin. Thank you.